takabur tawba mising makoina napal futani tarba mising adugi mahangna chawjaramba nganjaramba kaya do madugi dugi chairak hek phangdri fawba jannat ta changbagi aya lairoi la yadkhulul jannata hadun min qalbihi misqalu habatin khardalin min kibriya muslim sharif ki hadis ni kanagomba ama fawba jannat ta changloi magi thamoida rai maru amagi chang hangam maru amagi chang manabagi chang da fawba napal futani yaurabadi mahakadu jannat ta changloi jannat ka takabbur ga kaidawung ta sok na papak na ba yaroi da ba posak amane ba jannat amadi takabbur napal futani amadi jannat aduna kanagomba momin amagi thamoida khajik ta oirabasu hangam marugi chang ta oirabasu magi thamoida napal futani si hek yauri fawba takna tumna chakte randri fawba mahak jannat ta chang bangamloi hadis asi ikoi gi dabakta achauba para tamjani ngai ni maram asina ikoi na ikoi gi thamoida gi asigum laba makal gi tamdiba amak pasing ase masibul lauthokna bahot na gadabane takabur tawriba mi sing asina makhoi gi apam basi karino makhoi masana pam jaiba dunia asita masabu safong jaba phongdok jaba awang ba tha amada akoi gi thamoina pam jai mi kudimak na mabu izzat tarakpa magi maming laurakpa mabu thagalakpa karigumba politics ta saruk yaba oiragana magi mingda nara lauba magi mingda kholaw sing lauba magi damakta welcome tawbiba mafam khudingmakta top top na tongan na masi karino makhoi gi apam bane adubu khantadribani masi pumnamak ase dunia gi tandan gumba mangal khara khaktang ni mutakabbirin sing asigi akhirat ta kari phibam oigadoro no haibasi khantaba ngamde yamna kiningai gini